Center ka suspension of operation su agreement could yak pinarabasu kuki jo miyam gi apamba matung ina legislature laiba union territory gi demand di ahungba leite haina lalholup UPF amasung KNO na fongdurakli Center Manipur lainga ka su agreement could yak pinakiba kuki lalholup United People Front UPF amasung kuki National Organization KNO na Puna Thadoraki Bacherol Amada Indian Constitution gi Makhada Yanaraba political settlement ama Puraknanaba Lambi Yatpa Oina Nauna Kudyak Pina Kiba su agreement ki matung ina Maung Maril Naiba Amasung Akaknaba Matam Amagi Manungda Nakal Ahungi Oiba Wari Sananaba Chap Chaba Firep Lay State Amagi Territorial Integrity gi Matang da Palladuna Cherol Asida State Amagi Ladiba Territorial Integrity Natraga Unilateral administrative yauna state adugi boundary semdok sadokpa haibasi Indian Constitution gi Article 1.3 amasung 368 ta Parliament na thabak paikhatpa ngambagi sakti yauri amaromda National Highway number 2 Imphal Dimapur lambi gi matang da palladuna National Highway asi kuki jo miyamna kaidonungda thingjankide KZC na appeal tawkiba wafam di lambi asigi Kangpokpi District ki Sharukta Central Security Force da cooperation piduna tangai fadaba potlam sing ningtina puthok pusin yahan bahaibani buffer zone fauduna maitei amasung kuki jogi meyam athing balaitana chathok chasin tawbagi wafam leite highway asi ngak sen bahaibasi India lengak amasung deploy tawriba force ki thokdangni Indian Constitution ki makhada legislature laiba union territory amagidamak political dialogue chathabada kuki jo miyamgi aningba apamba aduda UPF amasung KNO na leigani separate administration ki demand handokpa leite haidi